Cobra Commando na Lairon by Fayon Kuki Kulmanga operations at a cree. Lairon by Fakul Kuki Lal Hova Contrarum Lairangani Hina security na Tazari. Zun Kungamatu Ayuktasu Lairon by Fay CRPF Kunumai Kamnakri. Kulsi the Lady Bakuki Lal Hova in Serena Town about warning to cree. Kangpokpi district ki manung sanba Lairon by Faida KNF-P gi Kedar Sing Lady Heavy intelligence ki akhanaba pawma phangbarigi nahan ayu angan badigi hona combined force na operations atakri operation adu koki militants na nomai kapnakri adubu apha pundi yaukidi ngarang sumakha ta na Cobra Commando sing yauna operations atakri operation adu da khulai kuntra ka tur fort kre miwe manga su detain tobigi pawm social media sing su viral oina rakli bani media amar phangba pawm gi matungina di Lairon by Fay khulda KNF-P kangbu sing leiduna marak nakpanaga khul sing nomai kapsin ba mi phami pun tawba masum gian khangan bigi thawang ka sathari habigi akhanaba paw phangmadigi haukiba tang taraga terit ki ayu angan ba pung ahum lom tabadigi hona CRPF ki quick action team QAT gi team amana lit tawraga khul sida sanction kibani team maduda Assam Rifles ki kangbu sing siyawki adubo team maduna Lairon by Fay khul yorok pada khul gi geta Lairon by Fay ki yam labna pi sing thatlaga lairam badagi matam khra mukna bagi thagok thokhiraduna maram oiraga operation adu mai pakidi adumapu khulai khra di fogat ngki zun taraga trete satakhiba operation adu mapung phana mai pakidabana maram oiraga nan ayu angan badigi CRPF ki QAT RAF amasum army gi apunba combined team amana ayu angan badigi hona Lairon by Fay khul sanction no operation satakhi operation adu horop saurana ayuk pung tare lom tarakda Lairon by Fay khul gi singthak ki koki militants na security tamna nomai kapsilakpadigi nakal ani ki marak khutonaki combined force ki mechanic ki koki lalawu sing aduna laidiba mapum adu tamna bomb kapsinduna attack sataki thawdok tu da KNF-P gi maru oibulu singba ma yauna kedar khra sulampi ye heavy thazap lairi solaba KNF-P gi kedar adu yauna koki khulai paiba kuntrarom Lairon by Fay khul lairambi ye hena thazari hariba makoi kuntra adu khulai ga kona security force da surrender taw natrabadi aphaba phal phangloi makoi kuntra adu surrender taw natragana phadriba phawba makhatana operation se thagani haina CRPF ki maikedi ki akan warning tokre CRPF ki maikedi ki khullasi da laiba koki militant sing adu da warning pikhrabasu kanagum amata surrender toroktabana ngarang ayu angan badigi hauna CRPF ki sani ga tara suba Cobra battalion gi team ahum yauna Lairon by Fay amusu masigi manak nakpa koki khul marida paksan operation sataki operation adu gi manuna koki khul sing adu gi khulai paibe sing adu nan thok tuna sien ki ba ngamdana ba haiduna Lairon by Fay gi singi saruk singda security force na hauzik su question laga thamni ngarang sataki bu operation adu security force na double barrel kunga nipan yauna puna nongmai kuntra ga taru fatkhe atai fagalaba khulai sing adu di AK-47 gi rifle ani M4 carbine ama SLR ani SKS rifle ama improvised sniper ama 303 rifle ama yauri operation adu Lairon by Fay khul khakta natana Lairon mulnai molhoi P molding Lairon khuno amasum manak nakpa khul kharasi yauri khul singa si hauju phawi gi oina akhanaba yum khar khaktamak sangdun operation sa thari paksan operation sa thaba haibaduri oidri adubu khulai pai bisinga duna surrender torakta tarabadi yum thong sangdun operation sa thagatori CRPF ki kangbuna lit tawraga sa thari bu operation sida Assam Rifles ki kangbu si koki militant singna naknai haibigi allegation kya ama leibana operation sida Assam Rifles kangbu yahondri operation asi mamangi matam ga manadaba muongda state government kalaga Ministry of Home Affairs ki makhara CRPF ki DG gi command makhara sathabani operation asida ngarang digi hono Cobra Commando singsisin na horiba si makhoi gi numit nifu ga mangani gi weba training adugi manungsana operation gi modality singa masum lamit to mitning thina khangnana bigi ahan bu oina sisinabani makoi gi weba numit nifu ga mangani gi training asi loirabadi Cobra Commando kaktana operation si sathagadabani haribo operation adudi illegal weapon sing paiduna civilian area da satok sin toriba singdi hek ubaga khuthagani hari Cause gift right like it over the N billion awaba fungdurakli Neroka FC gi maming lairaba football course gift kan ngang masa gi anaba man maram oidun like it mak like it over si state asi gi danatana North East region gi sport community gi oina asoba mangjaba mani ukrol gi tangkul community da mapau
Zintunda Pokiba Kos Gifrakangi Mapandagi Neroka Epsina English Ganiga Taraga Taruk Taraga Treta First League Second Division title Lobangamagalona First League Yauna Hagat Namkipani Manipuri Indian football Asigumba Tof Tiger the Yobangamba si Neroka FC Noiri Neroka FC gi head coach Gifrakaina Lakidavada former CMN Billion Awal Fundurakli Lakidava coach as dedicated Sportman ama oina Manipur football gilam da singthani oiba contribution kya pirami hari authority ka yana pa purak padagi kotu gi ban handokre kangpokpi SP na koki khul ngak pa gi daita lawraga da banina beles volunteer withdraw toragani security na koki khul khaktar atamnan operation sa tharibis khudakta lep ka da bani haiba dabida kotu na hanui da wairam pung mari dagi imphal dimapur lambi amasum imphal jidibam lambi da emergency shutdown gi khongjang sangsin ki bedo ngarang government ga mari lena pa authority singa wari sanaraba matung da handokre kotu gi sirol amana hari pani authority gi maike gi thajaba pirakhiba masum kangpokpi district ki SP na koki khul singak sian ba madi koki khul sing da sana thanaba pulam sing phangdri besi security gi akan ma section thorang loinana pusilagani haina thajaba pirakpadi gi khongjanga si handokibani kangpokpi district lairiba koki khul koki jau khul singi safety amasum security gi daita pumba kangpokpi SP na lawragani hairabanina village volunteer sing na makoi gi area da security purpose ka loidana ngak sian bigi daita lawribasi withdraw toragani karigumba koki khul security halapsis ka mari lainana attack tawba yomai thaba mi hatpa lan thumangan takan ba masum pamdaba thodok sing thoklabadi kangpokpi district ki SP amasum mari lainaba central security force na daita lawgadabani koki khul sing da maru oina laimakong area tuilang IT road area kangsup road area bongpi area masum irang asida saitheng phangliba koki khul sing da sana thanaba polam sing yauna nomigi tangai fadaba polam sing matik saba security ga loidana pushilagani haibigi thajaba pirakre aduma po pastor hatkiba koki misam taragani thoi hatkiba yauna koki jau khul sing da yumai thaba masum yekhai thukai tawriba singi mathakta logi matung ina sap saba thabak lakhot kadabane gariguma mari lainaba authority singi maike digi piriba thajaba si thabak to ontok trabadi makata ba khongjang kya sangsingani haidina su pawsta makata na phongdorakli koi ngarang su akoi DG ga adi akoi gi akoi wari kanna sanajare makoi ahum khak phagi base asi matung da muk phaba khot pasi tawdana ba koi kanna wari sanajari but still akoi gi intelligence ki input ta khulai kharaga lai hai ba koi da paw lai ba ko already DG da lai re ato agency mayam amada khulai kharaga lai ba valley da lai ba se hoji puthoktra ga su lo laga lai ba khulai sing se ayam ba loina pikhat piro loina khongat piro adu oragadi akoi amuk hanna phadana ba isai su sing se disturb tawdana ba haidana akoi na film su makoi da ngarang su akoi tanna tawdare ngasi so mo wari sanjaban so that matunga mohana amuk NIA na nakaga CBI na nakaga koi state police na phaba kun masi taw yaring kai tawdana na ba adu ngasai na haijabado tampak sida akoi shanti leiraba tampak sida khastang ing tapa matamda singi lambi chatpa yadana kotadana wana leiba sing se khastang pokpa yana na ba honagani na koi anauba diji se ma thawai yam na tawjari ba